ꯃꯌꯥꯝ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯁꯤꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯅ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯁꯤꯅ ꯃꯌꯥꯝ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯁꯤꯅ ꯃꯌꯥꯝ ꯀꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯩꯔꯦ ꯁꯤꯅ ꯃꯌꯥꯝ 이것도 한국이 들어가네. ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯕ ꯑꯣ ꯅꯤꯡꯊꯦꯝ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯁꯤꯗ ꯀꯦꯝꯁꯤ ꯆꯥꯔꯤ ꯅꯤꯡꯊꯦꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏ ꯇꯧꯗꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯪꯕꯤꯗꯕꯗ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯥꯃꯣ ꯉꯆꯥꯏꯌꯦ ꯅꯅꯥꯎꯗꯤ ꯉꯁꯥꯏ ꯂꯧꯁꯨ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯇꯥꯃꯣ ꯑꯣ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯏꯁꯤꯡ ꯆꯥꯎꯗꯦ ꯑꯣ ꯅꯃꯗꯥ ꯂꯥꯛꯑꯦ ꯇꯥꯃꯣꯒꯣ ꯂꯥꯏꯛ ꯗꯟ ꯑꯦꯟ ꯊꯦꯡꯀ꯭ꯌꯨ ꯅꯃꯗꯥ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯒꯣꯜ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯤꯅꯣ ꯉꯁꯤꯁꯦ ꯀꯟꯗꯂꯥ ꯊꯣꯡꯉꯤ ꯀꯣ ꯑꯩ ꯉꯁꯤ ꯕꯖꯥꯔ ꯊꯣꯛꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯔꯛꯇ ꯉꯥ ꯌꯣꯟꯕ ꯂꯩ ꯑꯗꯨꯒ ꯆꯪꯉꯨꯗ ꯀꯟꯗꯂꯥ ꯑꯣꯏꯅ ꯂꯧꯔꯦ ꯂꯩꯄꯤꯗ ꯂꯥꯛꯑꯣ ꯔꯦꯕꯤꯇꯥ ꯂꯩꯔꯝꯒꯅꯤ ꯅꯃꯗꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯥꯎꯋꯦ 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 ꯍꯥꯎꯔꯤ ꯍꯤꯟꯖꯥꯡ ꯁꯦꯠꯂꯛꯏꯁꯦ ꯇꯨ ꯇꯥꯃꯣꯒꯤ ꯉꯥ ꯃꯇꯨꯝꯁꯦ ꯎꯔꯕ ꯏꯔꯣꯝꯕ ꯉꯥ ꯕꯖꯥ ꯕꯣꯔꯥ ꯈꯪꯉꯦ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯑꯣꯏꯔꯁꯨ ꯑꯅꯤꯗꯤ ꯁꯨꯒꯗꯧꯅꯤ
ꯏꯆꯦꯝꯃ ꯅꯣꯏ ꯇꯨꯝꯈ꯭ꯔꯕꯣ? ꯑꯣ ꯇꯥꯃꯣꯒꯣꯟ ꯔꯦꯕꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯣ ꯇꯥꯃꯣ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯕꯥꯏ ꯑꯣꯀꯦ ꯅꯤꯡꯊꯦꯝ ꯕꯥꯏ ꯕꯥꯏ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯦꯝꯄꯨ꯫ ꯉꯁꯥꯏ ꯃꯥꯅ ꯍꯥꯏ ꯅꯃꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏ꯫ ꯑꯩꯅ ꯅꯝꯕꯔ ꯀꯃꯥꯏꯅ ꯐꯪꯉꯤꯕ ꯑꯩꯗꯤ ꯅꯝꯕꯔ ꯕꯥ ꯐꯪꯗ꯭ꯔꯤ ꯃꯥꯛꯀꯤ ꯍꯥꯏ꯫ ꯃꯣꯏ ꯃꯤ ꯑꯃꯇꯅꯦ ꯍꯥꯏ ꯅꯪꯁꯨ ꯃꯣꯏ ꯃꯔꯤ ꯊꯣꯛꯑꯝꯃꯦ ꯍꯥꯏꯌꯦ꯫ ꯃꯣꯏꯔꯥꯡꯒꯣꯟ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯒꯤ ꯅꯝꯕꯔ ꯂꯧꯔꯤ ꯍꯥꯏꯌꯦ꯫ ꯑꯣ ꯀꯩ ꯍꯥꯏꯕ ꯒꯣꯄꯦꯟꯗ꯭ꯔꯖꯤꯠ ꯁꯥꯄꯝ ꯀꯗꯥꯏꯅꯣ ꯅꯪꯕꯣ ꯍꯥꯏ꯫ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯁꯣꯝ ꯀꯗꯥꯏꯒꯤꯅꯣ? ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯣ ꯁꯥꯄꯝ ꯀꯩ ꯂꯝꯒꯤꯅꯣ? ꯆꯦꯟꯅꯦꯜ ꯄꯥꯏꯕꯤꯔꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯃꯗꯥ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟꯅꯤꯀꯣ ꯅꯣꯏ ꯒ꯭ꯋꯥꯟꯖꯨ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯤ ꯖꯒꯨꯗ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯅꯤꯄꯨꯔꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯑꯃ ꯂꯩꯗꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯂꯝꯕꯤꯗ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯩꯇꯩ ꯈꯔ ꯂꯩꯔꯝꯃꯤ ꯅꯤꯄꯥꯗꯣ ꯖꯥꯔꯤꯕꯣꯟꯗꯒꯤ ꯑꯗꯨꯒ ꯂꯥꯑ ꯂꯩꯕꯅꯤ ꯍꯥꯏ ꯅꯤꯄꯥꯗꯣ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯍꯥꯏ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯅꯤꯄꯨꯔꯗꯩꯅꯦ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯥꯄꯝꯕꯨ ꯀꯣ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯏꯆꯦꯜ ꯑꯁꯤꯒ ꯂꯩꯕꯤꯔꯤꯕ ꯃꯊꯛꯇꯁꯨ ꯅꯔꯃꯗꯥ ꯃꯩꯇꯩꯅ ꯂꯩꯕ ꯆꯦꯅꯦꯜꯁꯤꯁꯨ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤꯅꯤ ꯀꯣ ꯑꯩ ꯏꯆꯟꯅꯨꯄꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯥꯄꯝꯗ ꯑꯗꯣ ꯅꯤꯄꯥꯗꯣ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯅꯦ ꯍꯥꯏꯌꯦ ꯑꯍꯥꯟꯕꯗꯤ ꯇꯜꯂꯨꯔꯦ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯍꯤꯗꯥꯛ ꯇꯥꯡꯉꯩ ꯂꯥꯁꯇꯗꯤ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯃꯣꯏ ꯑꯗꯨꯋꯥꯏꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯇꯣꯞꯄ ꯁꯤꯡꯂꯨꯞꯀ ꯄꯨꯟꯗ ꯃꯥꯜꯂꯦ ꯒꯗꯪꯅꯁꯨ ꯍꯥꯏ ꯄꯨꯟꯗꯦꯅ ꯑꯩꯒꯤ ꯉꯥ ꯃꯇꯨꯝ ꯑꯩꯅ ꯁꯤꯌꯥꯝ ꯒꯥꯟꯖꯨꯗ ꯆꯠꯂꯤꯕ ꯁꯣꯔꯥꯠ ꯅꯥꯀꯟ ꯃꯁꯤꯗ ꯉꯍꯥꯛ ꯃꯥꯏꯗꯨꯒ ꯒꯋꯥꯟꯖꯨꯒꯤ ꯃꯤ ꯑꯃꯐꯥꯎ ꯎꯗꯦ ꯑꯩ ꯕꯤꯁꯅꯨꯄꯤꯌꯥꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯗꯣ ꯃꯪꯒꯣꯜ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯏꯆꯟ
ꯅꯃꯗꯥ ꯃꯩꯇꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯏꯆꯤꯜ ꯅꯨꯄꯥꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯀꯗꯣ ꯃꯪꯒꯣꯜꯒꯤ ꯉꯥ ꯃꯇꯨꯝꯗꯣ ꯑꯩ ꯃꯤꯍꯧꯗꯦ ꯑꯩ ꯆꯥꯗꯦ ꯀꯟꯗꯂꯥ ꯑꯩꯁꯨ ꯆꯥꯗꯦ ꯅꯣꯡ ꯌꯥꯝ ꯆꯨꯕꯅꯤꯅ ꯕꯖꯥꯔ ꯊꯣꯛꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯡ ꯃꯤꯍꯧꯗꯦ ꯑꯗꯨꯒ ꯀꯟꯗꯂꯥ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯛꯄꯅꯦꯕ ꯑꯩ ꯃꯔꯨ ꯃꯟꯕ ꯇꯜꯂꯦ ꯁꯨꯝ ꯆꯥꯔꯤꯃꯤ ꯀꯕꯣꯛ ꯀꯕꯣꯛ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯆꯥꯁꯤꯜꯂꯤꯅꯤ ꯔꯦꯕꯤꯇꯥꯗꯣ ꯂꯩꯔꯝꯃ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤ ꯆꯦꯅꯦꯜ ꯆꯪꯉꯝꯕ ꯌꯥꯏ ꯏꯆꯦ ꯄꯦꯟꯖꯩꯗꯁꯨ ꯆꯪꯕꯅꯦ ꯁꯥꯄꯝꯅ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯍꯣꯏ ꯁꯥꯄꯝ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯂꯣꯏꯔꯒ ꯁꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯁꯨꯝ ꯆꯥꯃꯤꯟꯅꯁꯤ ꯔꯦꯕꯤꯇꯥ ꯀꯩ ꯇꯧꯔꯤ ꯍꯥꯏ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯇꯩꯃ ꯄꯦꯟꯖꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯅꯥ ꯆꯦꯅꯦꯜꯗ ꯃꯥꯛ ꯆꯪꯕꯅꯦ ꯅꯃꯗꯥ ꯅꯪ ꯅꯣꯡ ꯅꯤꯅꯤꯁꯦ ꯅꯣꯡ ꯆꯨꯗ꯭ꯔꯥ ꯅꯣꯡ ꯐꯖꯅ ꯅꯣꯡ ꯑꯗꯨꯝ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯏꯀꯣ ꯅꯤꯡꯊꯝꯊꯥ ꯍꯧꯔꯛꯑꯦ ꯅꯣꯡꯉꯥꯝꯗꯥꯏꯗ ꯏꯪꯕ ꯇꯧꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯝꯕꯜ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯁꯨꯞꯄꯦ ꯑꯩꯗꯤ ꯀꯨꯝꯁꯤꯒꯤ ꯆꯠꯄꯣꯟꯁꯨ ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯏꯪꯕ ꯍꯧꯔꯛꯑꯦ ꯔꯦꯕꯤꯇꯥ ꯂꯩꯔꯗꯤ ꯊꯣꯛꯂꯣꯅ ꯂꯥꯛꯑꯣꯅ ꯉꯁꯥꯏꯗꯒꯤ ꯅꯔꯃꯗꯥꯅ ꯀꯧꯁꯦ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯇꯥꯔꯁꯨ ꯐꯠ ꯂꯥꯎ ꯆꯪꯉꯛꯇꯕꯅꯤ ꯑꯁꯤ ꯑꯉꯥꯡꯁꯦ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯃꯥꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯐꯠ ꯂꯥꯎ ꯆꯪꯒꯗꯕꯅꯤ ꯈꯪꯉꯕ ꯅꯔꯃꯗꯥ ꯐꯠ ꯂꯥꯎ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯇꯧꯁꯜꯂꯒ ꯁꯨꯝ ꯂꯩꯅꯦꯕꯀꯣ ꯍꯣꯏ ꯃꯥꯏ ꯇꯟꯖꯥ ꯐꯪꯉꯒ ꯐꯠ ꯂꯥꯎ ꯆꯪꯉꯛꯀꯗꯧꯅꯤ ꯋꯥꯎ ꯀꯥꯔꯦꯟꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯍꯦꯛꯇ ꯃꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯣꯏꯕꯅꯤꯅ ꯏꯪꯕꯒ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯋꯥ ꯉꯥꯡꯅꯔꯤꯗꯣ ꯁꯤꯒꯁꯨ ꯆꯠꯈ꯭ꯔꯦ ꯃꯩ ꯉꯁꯥꯏꯗꯒꯤ ꯅꯃꯗꯥ ꯀꯧꯁꯦ ꯇꯥꯗ꯭ꯔ ꯅꯪꯕꯣ ꯂꯥꯏꯠꯁꯦ
मी ꯑꯣꯏꯔꯗꯤ ꯐꯨꯒꯗꯕꯅꯤ ꯃꯅꯦꯕ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯨ ꯅꯔꯃꯗꯥ ꯖꯒꯣꯏ ꯁꯥꯔꯦ ꯔꯦꯕꯤꯇꯥ ꯂꯥꯛꯄ ꯎꯕꯗ ꯒꯟꯖꯨꯗ ꯂꯩꯕ꯭ꯔꯥ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯄꯪꯂꯦ ꯅꯅꯥ ꯄꯪꯉꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯃꯩ ꯂꯩꯇꯦ ꯋꯥꯎ ꯂꯥꯛꯑꯦ ꯇꯥꯃꯒꯣꯟꯅꯤ ꯄꯥꯕꯅꯤꯅꯦ ꯏꯪꯉꯦ ꯐꯦꯟꯒ ꯊꯥꯗꯦ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯔꯤꯛ 5 ꯑꯃ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩꯗꯤ ꯆꯧꯀ꯭ꯔꯤ ꯈꯣꯡꯇ ꯐꯦꯟ ꯊꯥꯏ ꯑꯁ ꯑꯩꯁꯨ ꯊꯥꯔꯝꯃꯤꯃꯤꯗ ꯑꯗꯨꯗ ꯈꯔ ꯏꯪꯉꯦꯕꯀꯣ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯁꯥ ꯄꯥꯏꯗꯅ ꯇꯥꯃꯣꯅ ꯍꯛꯆꯥꯡ ꯈꯔ ꯆꯥꯎꯋꯤꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯥꯄꯝꯅꯦꯕ ꯇꯥꯃꯣ ꯀꯁꯥꯔꯗ ꯂꯥꯛꯀꯦꯀꯣ ꯏꯔꯥꯡ ꯐꯔꯒ ꯂꯥꯛꯑꯣ ꯁꯤꯌꯣꯔ ꯂꯥꯛꯑꯣ ꯒꯣꯄꯦꯟꯗ꯭ꯔꯖꯤꯠ ꯁꯥꯄꯝ ꯂꯥꯛꯑꯣ ꯀꯥꯏꯗꯦ ꯁꯣꯏꯗꯅ ꯏꯌꯥꯝꯕ ꯋꯦꯜꯀꯝ ꯇꯧꯅꯤ ꯀꯩꯗꯧꯕꯒꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯊꯥꯖꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥꯄꯝ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯑꯇ ꯖꯣꯕ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯑꯗꯨꯃ ꯈꯪꯅꯤꯡꯉꯤ ꯅꯃꯗꯥꯅ ꯖꯒꯣꯏ ꯁꯥꯔꯒꯦ ꯅꯪ ꯇꯝꯅ ꯁꯥꯎꯗ ꯏꯃꯥ ꯆꯠꯂꯒꯦ ꯁꯥꯔꯒꯦ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯅꯃꯗꯥꯗꯣ ꯁꯤꯒꯁꯨ ꯃꯩ ꯂꯥꯛꯑꯦ ꯑꯣ ꯑꯩꯈꯣꯏ ꯅꯣꯏ ꯎꯗꯥꯕꯣꯟ ꯂꯥꯏꯟ ꯑꯃ ꯇꯧꯔꯝꯒꯗꯨꯅꯅꯦ ꯃꯩ ꯂꯥꯛꯏꯗꯣ ꯍꯧꯗꯣꯡꯅꯦ ꯔꯦꯕꯤꯇꯥ ꯍꯥꯏ ꯇꯅ ꯀꯀꯥꯒꯤ ꯃꯆꯤꯟꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯅꯃꯗꯥ ꯀꯀꯥꯗꯣ ꯁꯛꯐꯝꯅ ꯀꯩ ꯍꯥꯏꯕ 28 years IS ꯍꯥꯏꯔꯣ ꯁꯄꯝ 28 years IS ꯍꯥꯏꯔꯣ ꯁꯄꯝ ꯆꯨꯝꯕ꯭ꯔꯥ ꯇꯥꯃꯣꯅ ꯍꯥꯏꯁꯦ 28 years IS
ꯑꯣ ꯑꯣ ꯂꯥꯁꯇ ꯑꯩꯒ ꯑꯦꯁꯀ ꯂꯩꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯗꯨꯝ ꯄꯥꯜꯂꯨꯕꯅꯦ ꯑꯗꯨꯗꯤ 20 ꯏꯌꯔꯁ ꯑꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯣꯕ ꯇꯧꯕ꯭ꯔꯥ ꯍꯪꯕ ꯀꯥꯏꯗꯩ ꯁꯥꯄꯝ ꯑꯗꯨꯝ ꯏꯔꯥꯡꯒ ꯐꯔꯀꯥꯟꯗ ꯁꯨꯝ ꯀꯣꯏꯔꯛꯎ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯎꯅꯁꯤ ꯀꯣꯏꯃꯤꯟꯅꯁꯤ ꯆꯥꯃꯤꯟꯅꯁꯤ ꯔꯦꯕꯤꯗꯥ ꯍꯥꯏꯗꯤ ꯅꯦꯜ ꯄꯣꯂꯤꯁ ꯇꯥꯏ ꯇꯩꯅ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯄꯨꯂꯤꯁ ꯇꯩꯅ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯀꯛꯆꯤꯡ ꯌꯧꯔꯤꯌꯦ ꯀꯀꯥꯗꯣ ꯑꯦꯜꯕꯤ ꯊꯥꯔꯒ ꯇꯨꯝꯕꯗꯤ ꯐꯩꯌꯦ ꯅꯦꯠꯅ ꯃꯑꯣꯡ ꯇꯥꯕꯅꯦ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯕ ꯀꯤꯔꯝꯒꯅꯤ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯃꯗꯥꯇꯁꯨ ꯃꯤ ꯍꯌꯦꯡ ꯃꯣꯔꯅꯤꯡꯒꯤ ꯔꯤꯜ ꯁꯦꯝꯕꯒꯤ ꯇꯂꯥꯕꯤ ꯂꯣꯏꯔꯦ ꯔꯦꯕꯤꯇꯥ ꯋꯥꯎ ꯑꯩꯒꯤ ꯆꯟꯗꯣꯅꯤ ꯂꯥꯛꯑꯦ ꯀꯥ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ ꯀꯟꯗꯂꯥ ꯊꯣꯡꯉꯦ ꯅꯃꯗꯥꯅ ꯍꯥꯏꯕ ꯇꯥꯃꯣꯒꯣ ꯑꯩꯗꯤ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯁꯛ ꯊꯤꯖꯔꯁꯨ ꯁꯨꯄꯔ ꯊꯤꯗꯦ ꯄꯨꯔꯥ ꯉꯥꯜꯂꯦ ꯑꯣ ꯕꯥꯖꯤ ꯆꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯅꯨꯕꯤꯅꯤꯅꯀꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯍꯥꯎꯕꯗ ꯆꯥꯔꯦ ꯏꯅꯥꯎꯗꯤ ꯀꯥꯏꯗꯩꯅꯣ ꯑꯣꯖꯥ ꯅꯣꯡꯃꯗꯣ ꯁꯨꯝ ꯆꯥꯖꯕꯅꯤ ꯏꯁꯩ ꯁꯛꯄ ꯆꯠꯄꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯈꯤꯇꯪ ꯍꯥꯎꯇ꯭ꯔꯒꯗꯤ ꯊꯤꯠꯄ ꯌꯥꯗꯕꯗꯣ ꯑꯣꯖꯥ ꯀꯣ ꯑꯗꯨꯅ ꯆꯪ ꯌꯥꯅꯕ ꯑꯗꯨꯝ ꯆꯥꯕꯅꯤ ꯀꯀꯥꯒꯤ ꯏꯟꯖꯥꯡꯗꯨ ꯑꯩ ꯈꯪꯗꯦ ꯉꯥ ꯀꯟꯗꯂꯥ ꯊꯣꯡꯉꯦꯕ ꯇꯗꯣꯃꯪꯒꯜ ꯑꯩ ꯁꯣꯃꯣꯏ ꯇꯩ ꯔꯤꯜ ꯁꯦꯝꯕꯒꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯇꯥꯃꯣꯒꯣ ꯑꯩꯇꯣꯝꯇ ꯈꯪꯉꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯛ ꯀꯦꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯔꯤꯜꯁ ꯁꯦꯝꯗꯣꯏꯅꯣ ꯑꯩꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯏꯁꯥꯅ ꯑꯗꯨꯃꯥꯏꯅ ꯀꯦꯕ ꯅꯝꯕ ꯃꯇꯝ ꯑꯗꯨ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯩ ꯏꯁꯩ ꯁꯛꯀꯦ ꯖꯒꯣꯏꯗꯣ ꯄꯥꯔꯐ꯭ꯌꯨꯝ ꯀꯥꯞꯄ ꯄꯥꯎꯗꯔ ꯇꯩꯕ ꯃꯥꯏ ꯀꯦ ꯇꯩꯕ ꯑꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯗꯨꯅꯤꯅ ꯑꯣꯍꯣ ꯗꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯜꯁꯅ ꯍꯦꯜꯂꯣ ꯀꯀꯥ ꯍꯥꯏ ꯕꯦꯜꯁ ꯆꯥꯛ ꯆꯥꯔꯕꯣ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯗꯨꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯅꯃꯗꯥ ꯑꯩꯗꯤ ꯀꯦꯕꯁꯨ ꯍꯩꯖꯗꯦ ꯁꯛꯁꯨ ꯊꯤꯖꯩ ꯁꯛ ꯊꯤ ꯍꯥꯏꯄꯣꯠꯅꯤ ꯔꯦꯕꯤꯇꯥ ꯒꯥꯏꯗꯣ
ꯃꯨꯕ꯭ꯔꯥ ꯃꯨꯗ ꯉꯧꯕ꯭ꯔꯥ ꯉꯧꯗꯕꯗ ꯆꯥꯗ꯭ꯔꯤꯌꯦꯅ ꯀꯌꯥ ꯄꯨꯡ 12 ꯆꯥꯗꯣꯏꯔꯣ ꯅꯪ ꯕꯤꯔꯥꯅꯤꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯅꯨ 11ꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ 11ꯗꯅꯦꯅ ꯑꯩ ꯈꯪꯉꯤ ꯗꯣꯅꯤꯒꯤ 11ꯗꯅꯤ ꯆꯥꯗꯣꯏꯁꯦ ꯀꯩ ꯕꯤꯔꯥꯅꯤꯔ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯀꯥꯖꯜ ꯂꯤꯁꯇꯤꯛ ꯑꯦꯕꯣꯔꯠ ꯅꯤꯜ ꯄꯣꯂꯤꯁ ꯌꯥꯝ ꯆꯪꯉꯤꯀꯣ ꯒꯨꯗ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯀꯀꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯕꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯤꯡꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛ ꯂꯩꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯃꯤꯡ ꯆꯦꯅꯦꯜꯁꯤꯡꯒꯤ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯍꯣꯡꯗꯣꯛꯄꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯀꯣ ꯍꯥꯏꯔꯛꯑꯣ ꯀꯀꯥ ꯈꯪꯗꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯀꯀꯥꯗꯤ ꯀꯟꯗꯂꯥ ꯆꯥꯔꯕꯅꯤ ꯀꯟꯗ꯭ꯔꯣꯕꯅꯤ ꯅꯃꯗꯥ ꯀꯀꯥꯗꯣ ꯈꯥꯡꯕ ꯍꯧꯖꯔꯛꯀꯅꯤ ꯍꯥꯏ ꯈꯟꯅꯕ ꯍꯧꯖꯔꯛꯀꯅꯤ ꯍꯥꯏꯕ ꯀꯦꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯀꯣ ꯔꯦꯕꯤꯇꯥ ꯃꯥꯗꯤ ꯀꯥꯏ ꯀꯦꯗꯣꯔꯤ ꯁꯛꯇꯨꯁꯨ ꯃꯉꯥꯜ ꯉꯥꯟꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯃꯃꯤꯠ ꯇꯥꯊꯣꯛꯑꯒ ꯑꯆꯥꯇꯥꯎ ꯈꯔ ꯅꯥꯜꯂꯝꯒꯗꯣꯏꯅꯤꯅ ꯀꯩꯕ ꯀꯀꯥ ꯑꯩ ꯃꯨꯅꯨꯅꯤ ꯑꯣ ꯑꯩꯈꯣꯏ ꯃꯨꯅꯨꯔꯣ ꯅꯪ ꯆꯦꯅꯦꯜ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯅꯥꯝ ꯂꯥꯏꯛ ꯇꯧꯗꯦ ꯀꯣ ꯀꯣꯜꯂꯣ ꯀꯣꯜꯂꯣ ꯇꯥꯗꯣ ꯃꯉꯣꯜ ꯀꯜꯂꯣ ꯀꯜꯂꯣ ꯇꯥꯃꯣ ꯍꯣꯏ ꯀꯥꯏ ꯆꯥꯛ ꯆꯥꯔꯕ ꯃꯨꯅꯨ ꯀꯦꯕ ꯅꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯒꯤꯗꯤ ꯀꯔꯤꯝ ꯇꯤꯡꯉꯝꯃꯔꯣꯏ ꯑꯆꯥꯊꯥꯎ ꯈꯔ ꯅꯥꯜꯂꯝꯃ ꯑꯗꯨꯝ ꯇꯣꯛꯑꯝꯃꯅꯤ ꯌꯨꯕꯤ ꯊꯥꯎ ꯈꯔ ꯇꯩꯔꯒ ꯍꯅꯨ ꯐꯥꯔꯃꯤꯅ ꯇꯥꯃꯣ ꯃꯣꯕꯥꯏꯜ ꯁꯦꯝꯗ꯭ꯔꯤꯗ ꯅꯃꯗꯥ ꯁꯦꯝꯃꯔꯣꯏ ꯑꯍꯟꯕ ꯑꯃ ꯂꯧꯔꯒꯦ ꯑꯍꯟꯕ ꯑꯃ ꯂꯧꯔꯒꯦ ꯑꯗꯣ ꯔꯦꯕꯤꯇꯥꯗ ꯍꯥꯏꯒꯦꯅ ꯇꯧꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣꯅ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ ꯆꯥꯕꯤꯅꯁꯨ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯍꯥꯏꯒꯦꯅ ꯈꯜꯂꯤꯕꯅꯤ ꯅꯔꯃꯗꯥ $31,000 ꯇꯥꯕꯗꯪ ꯂꯧꯒꯦꯅ ꯀꯥꯖꯜꯒ ꯌꯦꯛꯇꯦꯍꯦ ꯂꯤꯁꯇꯤꯞꯀ ꯇꯩꯖꯗꯦ ꯂꯨꯍꯣꯡꯕꯒ ꯆꯠꯄ ꯊꯣꯛꯂꯗꯤ ꯈꯔ ꯁꯨꯝ ꯇꯩ ꯅꯃꯗꯥ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯇꯜꯂꯦ ꯍꯥꯏ ꯇꯧꯕꯒ ꯈꯟꯕ ꯍꯧꯔꯦ ꯀꯀꯥꯗꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯟꯅꯗ꯭ꯔꯤꯉꯩꯗ ꯊꯣꯛꯄꯅ ꯐꯔꯦ ꯑꯗꯨꯅꯤ ꯅꯔꯃꯗꯥ ꯂꯨꯄꯥ 5 ꯄꯤꯕꯤ ꯊꯥꯏꯅꯒꯤ ꯑꯥꯏꯕ꯭ꯂꯨ ꯂꯧꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ 15 ꯄꯤꯕ ꯔꯣꯡ ꯄꯥꯔꯤꯁꯀ ꯂꯧꯔꯝꯒꯗ꯭ꯔꯥ ꯀꯅꯥ ꯀꯥꯖꯣꯜꯗꯨꯐꯥꯎ ꯑꯥꯏꯕ꯭ꯔꯨꯗꯨꯐꯥꯎ ꯖꯦꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯨꯖꯔꯁꯨ ꯃꯨꯁꯅꯥꯅꯤꯗ ꯁꯨꯝ ꯑꯩꯅ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯔꯤꯃꯤ ꯀꯩꯅꯣ ꯅꯔꯃꯗꯥ ꯃꯨꯔꯁꯨ ꯑꯗꯨꯝ ꯔꯥꯁꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯊꯣꯜꯂꯤꯕ ꯔꯦꯕꯤꯇꯥ ꯑꯩꯗꯤ ꯂꯤꯁꯇꯤꯞ ꯑꯁꯪ ꯉꯥꯡꯅ ꯇꯩ
ꯆꯨꯝꯃꯤ ꯀꯀꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯇ ꯆꯨꯝꯕꯅꯤ ꯔꯦꯕꯤꯇꯥ ꯂꯩꯔꯣꯏ ꯎꯔꯦꯗꯅ ꯅꯃꯗꯥꯅ ꯂꯤꯁꯇꯤꯛ ꯇꯩ ꯀꯥꯏꯁꯦ ꯔꯦꯕꯤꯇꯥꯗꯤ ꯀꯥꯏ ꯇꯩꯔꯝꯗꯣꯟꯗ ꯅꯃꯗ ꯑꯩꯅ ꯈꯟꯖꯕ ꯁꯤꯟꯗꯨꯔꯒꯗꯣ ꯄꯦꯀꯦꯠ ꯑꯃ ꯊꯝꯖꯤꯜꯂꯒ ꯑꯗꯨꯝ ꯏꯁꯤꯡ ꯇꯥꯟꯅ ꯃꯊꯛꯇ ꯇꯧ ꯑꯗꯨꯝ ꯇꯩꯔꯝꯒꯗꯥꯅ ꯈꯜꯂꯤ ꯃꯨꯖꯔꯁꯨ ꯃꯤ ꯌꯥꯝ ꯃꯨꯕꯣꯟꯇꯦꯗ ꯅꯔꯃꯗꯥ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛ ꯃꯇꯧꯗꯣ ꯄꯨꯂꯩ ꯀꯨꯆꯨ ꯑꯣꯏꯕꯅꯦꯕꯀꯣ ꯔꯦꯕꯤꯇꯥ ꯂꯩꯔꯨꯀꯣ ꯅꯪ ꯍꯥꯏꯅ ꯃꯥ ꯈꯟꯅꯗ꯭ꯔꯤꯉꯩ ꯊꯣꯛꯑꯒꯦ ꯑꯩ ꯈꯟꯅꯕꯁꯨ ꯍꯧꯁꯨ ꯍꯧꯗꯦ ꯑꯦꯜꯕꯤꯁꯦ ꯊꯥꯔꯣꯏꯅ ꯇꯧꯕ ꯑꯦꯜꯕꯤ ꯊꯥꯔ ꯆꯥꯛ ꯆꯥ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯆꯥꯔꯤꯕꯅꯤ ꯑꯁꯦꯡꯕ ꯇꯩꯇꯥꯗꯣ ꯑꯁꯦꯡꯕꯃꯛ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯩꯕꯗꯣ ꯑꯆꯨꯝꯕꯅꯦꯕ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯀꯦꯕ ꯅꯥꯟꯕ ꯇꯩꯕꯁꯦ ꯒꯨꯔꯤ ꯍꯇꯂꯩꯌꯥ ꯃꯣꯖꯤꯅꯥꯗꯣ ꯍꯔꯤ ꯍꯔꯤ ꯆꯨꯔꯤꯌꯥ ꯀꯩ ꯀꯥꯎꯔꯦ ꯕꯨꯡꯉ ꯕꯨꯡꯉꯥꯔꯦ ꯃꯨꯔꯤ ꯕꯥꯔꯃ ꯒꯨꯔ ꯍꯇꯂꯩꯌꯥ ꯑꯩꯈꯣꯏ ꯗꯣꯅꯤ ꯂꯥꯏꯔꯤꯛ ꯇꯧꯔꯝꯗꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯡ 12 ꯆꯥꯛ ꯆꯥꯅꯩꯃꯤꯗꯣ ꯉꯟꯗꯤ ꯉꯜꯂꯤ 12 ꯇꯥꯗ꯭ꯔꯤꯑꯕ ꯀꯩꯕ ꯊꯥꯎꯒꯗꯣ ꯇꯩꯖꯗꯦ ꯏꯔꯨꯔꯒ ꯌꯦꯛꯁꯟꯗꯦꯍꯦ ꯑꯥꯏꯕ꯭ꯔꯨꯒ ꯌꯦꯛꯁꯟꯗꯦꯍꯦ ꯃꯤꯡꯁꯦ ꯏꯃꯥꯅ ꯊꯣꯟꯕ ꯅꯠꯆꯗꯦꯍꯦ ꯅꯦꯅꯦꯅ ꯊꯣꯟꯕꯅꯦ ꯑꯣ ꯊꯥꯗꯣ ꯆꯥꯛ ꯆꯥꯕ ꯌꯥꯅꯕꯒꯤ ꯚꯤꯇꯥꯃꯤꯟ ꯄꯤꯔꯛꯀꯦ ꯑꯣ ꯑꯦꯜꯕꯤꯗ ꯄꯤꯔꯤꯗꯨꯅ ꯄꯦꯜꯂꯦꯕꯣ ꯅꯔꯃꯗꯥ ꯊꯦꯡꯀ꯭ꯌꯨ ꯗꯣꯆꯥꯗꯤ ꯀꯦꯕ꯭ꯔꯥ ꯀꯀꯥ ꯇꯨꯝ ꯍꯧꯕꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯒ ꯂꯣꯡ ꯂꯤꯁꯇꯤꯞ ꯑꯥꯏꯕ꯭ꯂꯨ ꯕꯤꯟꯗꯤ ꯁꯤ ꯂꯦꯞꯇꯦ ꯔꯦꯕꯤꯇꯥ ꯏꯅꯝꯃꯗꯤ ꯆꯝꯅ ꯎꯏꯗꯥꯏ ꯇꯥꯗꯣ ꯏꯅꯝꯃꯗꯤ ꯀꯦꯕ꯭ꯔꯣ ꯀꯦ ꯅꯣꯡꯃ ꯀꯦꯔ ꯌꯦꯡꯍꯜꯂꯛꯀꯦ ꯅꯪꯃꯁꯨ ꯉꯥꯎꯅꯤ ꯑꯣꯛꯆꯔꯦ ꯏꯁꯩꯗꯣ ꯅꯦꯠꯁꯨ ꯏꯁꯩꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯅꯔꯃꯗꯥꯏ ꯍꯦ ꯑꯩꯒꯤꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦꯅꯦ ꯔꯦꯕꯤꯇꯥ ꯀꯀꯥꯒꯤꯗꯤ ꯀꯨꯏꯔꯦ ꯕꯦꯟꯙꯧ ꯅꯟꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯟꯗꯛ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯃꯣꯏ ꯁꯣꯝꯗ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯍꯟꯊꯔꯤꯕ ꯈꯪꯗꯦ ꯉꯔꯥꯡ ꯃꯊꯟ ꯅꯍꯥꯟꯃꯨꯛꯇꯤ ꯎꯕ ꯐꯪꯉꯤ ꯐꯦꯁꯕꯨꯛꯇ ꯕꯦꯟꯙꯧ ꯅꯟꯗꯤꯗꯣ ꯀꯥꯏ ꯆꯠꯂꯤ ꯀꯥꯔꯗ ꯎꯕ ꯐꯪꯉꯦ
ꯀꯀꯥꯗꯤ ꯅꯨꯄꯤ ꯃꯔꯤꯒꯤ ꯀꯦꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯔꯦꯍꯦ ꯀꯔꯤꯝ ꯂꯣꯏꯗꯦꯗ ꯇꯥꯗꯣ ꯏꯁꯩꯗꯣ ꯑꯣꯛꯆꯔꯦ ꯅꯃꯗꯥ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯍꯥꯏꯅꯤꯀꯣ ꯅꯪꯅ ꯇꯥꯔꯝꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯣꯏꯕ ꯑꯩ ꯔꯤꯜ ꯁꯦꯝꯕꯁꯦ ꯑꯆꯨꯝꯕ ꯔꯦꯕꯤꯇꯥ ꯅꯃꯗꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯝ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯇꯥꯅꯤ ꯑꯩꯁꯦ ꯍꯩꯇꯕ ꯐꯖꯅ ꯍꯩꯈꯤꯅꯦ ꯑꯣꯏꯕ ꯈꯔꯅ ꯀꯩꯅꯣ ꯇꯧꯕꯗ ꯔꯦꯕꯤꯇꯥ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯩ ꯍꯥꯏꯕ ꯀꯧꯗ꯭ꯔꯦ ꯄꯨꯖꯥꯗ ꯀꯔꯤ ꯂꯩꯅꯤ ꯔꯦꯕꯤꯇꯥ ꯃꯥꯗꯤ ꯀꯩ ꯂꯩꯅꯤ ꯍꯅꯨꯕꯤꯅꯤꯅ ꯐꯅꯦꯛ ꯍꯣꯏ ꯍꯪꯒꯥꯝꯄꯥꯟ ꯐꯅꯦꯛ ꯑꯃ ꯂꯩꯔ ꯌꯥꯔꯦꯅ ꯏꯅꯐꯤ ꯃꯆꯥ ꯑꯃꯒ ꯑꯩꯁꯦ ꯐꯖꯅꯗꯤ ꯊꯥꯅꯕꯤꯗꯦꯍꯦ ꯀꯀꯥꯅ ꯅꯝꯕꯗ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯃꯤꯗ ꯅꯨꯡꯁꯤꯗꯕꯗꯨꯅꯕꯨ ꯏꯜꯕꯤ ꯍꯧꯕꯒ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯍꯥꯟꯅ ꯀꯧꯔꯤꯁꯤꯅꯤꯗꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯝ ꯇꯧꯅ ꯁꯨꯝ ꯆꯥꯁꯜꯂꯦ ꯅꯃꯗꯥ ꯇꯜꯂꯦꯗ ꯆꯦꯅꯦꯜꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯊꯥꯖꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯛꯅꯦ ꯑꯗꯒꯤꯗꯤ ꯚ꯭ꯌꯨꯁ ꯃꯅꯦ ꯇꯟꯁꯤꯜꯂꯛꯑꯦ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯅꯤꯡꯗ꯭ꯔꯦꯕꯣ ꯅꯃꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅꯁꯨ ꯉꯝꯗꯦ ꯕꯤꯅꯥꯊꯣꯏ ꯄꯨꯌꯥꯝ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯀꯥ ꯍꯣꯠꯅꯕ ꯂꯦꯐꯩꯗꯦ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯕꯤꯅꯤꯇꯥ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯕꯤꯅꯥꯊꯣꯏꯅ ꯄꯨꯌꯥꯝꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯡꯒꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨ ꯄꯨꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣ ꯍꯥꯏꯖꯅꯤꯡꯉꯤ ꯆꯦꯟꯒꯅꯤ ꯍꯟꯗꯛ ꯒꯨꯍꯥꯇꯤ ꯆꯠꯄꯗ ꯁꯨꯝ ꯈꯔ ꯌꯦꯡꯂꯛꯀꯦ ꯅꯤꯄꯥ ꯌꯦꯡꯉꯛꯀꯗꯣꯏꯔꯣ ꯅꯠꯇ ꯀꯔꯤ ꯌꯦꯡꯉꯛꯀꯗꯣꯏꯅꯣ ꯋꯥꯗꯣ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯔꯦꯕꯤꯇꯥꯗꯣ ꯃꯪꯒꯣꯜ ꯑꯩꯗꯤ ꯖꯤꯟꯁ ꯂꯩꯅꯦ ꯖꯤꯟ ꯂꯩꯅꯦ ꯍꯥꯏ ꯔꯦꯕꯤꯇꯥ ꯅꯃꯗꯥꯒꯤ ꯀꯀꯥꯅ ꯀꯧꯔꯤꯗꯣ ꯃꯤꯃꯥꯡꯗ ꯊꯣꯛꯀꯅꯤ ꯀꯧꯁꯟꯅꯔꯤꯗꯣ ꯍꯥꯏ ꯁꯤꯌꯥ ꯑꯗꯨ ꯑꯣꯏꯖꯧꯔꯗꯤ ꯁꯤꯗꯕ ꯃꯄꯨꯅ ꯈꯪꯈ꯭ꯔꯦꯗ ꯔꯦꯕꯤꯇꯥ ꯑꯗꯨ ꯑꯣꯏꯖꯧꯔꯗꯤ ꯀꯀꯥꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔ ꯅꯠꯇꯕꯅꯤꯅ
ꯀꯀꯥ ꯍꯣꯏꯗꯤ ꯁꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯖꯕꯗꯅꯤꯀꯣ, ꯀꯀꯥ ꯍꯣꯏꯗꯤ ꯊꯃꯣꯏꯗ ꯀꯔꯤꯝ ꯂꯩꯇꯦ꯫ ꯔꯦꯕꯤꯇꯥꯟ ꯅꯃꯗꯥꯅ ꯖꯤꯟ ꯄꯦꯟ ꯂꯩꯔꯗꯤ ꯑꯩꯅ ꯄꯩꯖꯥ ꯈꯨꯠꯇꯃꯥꯟ ꯂꯩꯔꯅꯤ꯫ ꯍꯅꯨꯕ ꯀꯣꯆꯣꯛꯄ ꯐꯥꯗꯤ ꯃꯤꯠꯁꯦ ꯎꯈꯤꯗ꯭ꯔꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ꯫ ꯃꯆꯥ ꯊꯣꯏꯅ ꯏꯕꯨꯡ ꯀꯩ ꯍꯥꯏꯕ, ꯏꯕꯨꯡ ꯑꯩ ꯊꯥꯖꯅꯤ, ꯑꯩꯒꯤ ꯑꯥꯏꯗꯤꯗꯒꯤ ꯆꯪꯂꯒ ꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯈꯪꯗꯦꯕꯣ ꯊꯥꯖ, ꯑꯗꯨꯗꯤ ꯏꯕꯨꯡ ꯍꯥꯏꯕ ꯉꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯅꯨꯄꯥꯁꯨ ꯌꯦꯜꯂꯛꯀꯅꯤ, ꯐꯤꯁꯨ ꯌꯦꯡꯂꯛꯀꯅꯤ, ꯌꯦꯡꯉꯧ ꯅꯤꯄꯥꯗꯤ ꯅꯃꯗꯥꯅ ꯃꯔꯥꯏꯅ ꯄꯤꯖꯅꯤꯗ꯫ ꯍꯣꯏ ꯔꯦꯕꯤꯇꯥ, ꯇꯧꯅꯨ ꯇꯅꯨꯒꯤ ꯑꯦꯜꯕꯤꯗ ꯌꯥꯝꯅ ꯃꯤ ꯇꯤꯜꯂꯤꯗ ꯍꯥꯏꯕ꯫ ꯀꯣꯃꯦꯟ ꯃꯌꯥꯝ ꯄꯤꯔꯦ ꯑꯗꯨꯒ ꯑꯃꯠꯇ ꯄꯥꯔꯛꯇꯦ꯫ ꯅꯠꯇꯦ ꯀꯩꯅꯣ ꯊꯥꯖ, ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯅꯤꯅꯦ ꯊꯥꯖ, ꯅꯪ ꯀꯣꯃꯦꯟ ꯆꯪꯉꯛꯇꯦ, ꯅꯪ ꯍꯧꯖꯤꯛ ꯃꯆꯥ ꯊꯣꯛꯏ ꯆꯪꯉꯛꯏꯁꯤꯗꯅꯤ꯫ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ꯫ ꯔꯨꯕꯤ ꯂꯥꯛꯑꯦ, ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯕꯤꯒꯦ ꯉꯁꯤꯁꯤꯕꯣ? ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏ ꯔꯨꯕꯤ꯫ ꯔꯨꯕꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯏ? ꯔꯨꯕꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ, ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣꯀꯣ꯫ ꯇꯅꯨꯒꯤ ꯑꯦꯜꯕꯤꯗ ꯖꯥꯝꯅꯤ ꯇꯤꯜꯂꯤꯗ꯫ ꯑꯣ ꯇꯅꯨ ꯂꯥꯏꯞ ꯊꯥꯔꯤꯕꯣ ꯀꯩꯅꯣ ꯅꯃꯗꯥ? ꯃꯥ ꯑꯦꯜꯕꯤ ꯊꯥꯔꯤꯕꯣ? ꯅꯔꯃꯗꯥ, ꯑꯩꯗꯤ ꯗꯨꯔꯒꯥꯖꯥ ꯍꯟꯗꯛ ꯄꯩꯖꯥ ꯀꯨꯔꯇꯥ ꯑꯣꯏꯅ ꯂꯩꯔꯅꯤ꯫ ꯁꯤ ꯈꯪꯗ꯭ꯔꯦꯅꯦ, ꯑꯁꯥꯏ ꯏꯕꯨꯡꯅ ꯇꯨꯝꯅ ꯂꯩꯍꯧꯕ ꯑꯗꯨꯒꯁꯨ ꯀꯣꯃꯦꯟ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯃ ꯑꯥꯏꯗꯤꯗꯒꯤ ꯊꯥꯏ, ꯀꯣꯃꯦꯟ ꯁꯤꯡꯕ ꯄꯥꯔꯛꯇꯕ, ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯂꯥꯛꯏꯅꯦ꯫ ꯂꯥꯛꯇꯦ ꯅꯪ ꯀꯣꯃꯦꯟ ꯂꯥꯛꯇꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯠꯁꯨ ꯇꯧꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯁꯨ ꯖꯤꯟ ꯄꯦꯟ ꯁꯦꯠꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯍꯛꯆꯥꯡꯁꯨ ꯆꯥꯎꯊꯣꯛꯄꯅꯤꯅ ꯑꯗꯨꯅ ꯏꯀꯥꯏꯔꯦ ꯅꯔꯃꯗꯥꯏ꯫ ꯆꯥꯎꯊꯣꯛꯄꯗꯨꯗꯤ ꯅꯈ꯭ꯋꯥꯡꯗꯣ ꯆꯥꯎꯊꯣꯛꯍꯜꯂꯣ, ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯕꯅꯤ ꯖꯤꯟꯗ ꯃꯅꯤꯡꯗ ꯁꯤꯂꯥꯏ ꯍꯟꯗꯣꯛꯑꯒ ꯇꯦꯂꯔꯗ꯫ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯔꯦꯕꯤꯇꯥ? ꯑꯩꯗꯤ ꯀꯔꯤꯝꯇ ꯏꯀꯥꯏꯗꯦ, ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ꯫ ꯆꯨꯝꯃꯤ ꯊꯥꯖ, ꯏꯕꯨꯡꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯁꯦ ꯀꯔꯤꯝ ꯇꯧꯗꯦ ꯅꯪꯒꯤꯗꯣ꯫ ꯁꯤꯡꯖꯨ ꯄꯥꯟꯒ ꯍꯧꯖꯔꯤ ꯒ ꯊꯣꯡꯕ ꯆꯥꯏꯌꯦ, ꯋꯥꯎ ꯍꯥꯎꯔꯝꯅꯤ꯫ ꯇꯅꯨꯗꯣ ꯀꯥꯏꯒꯤꯅꯣ ꯅꯃꯗꯥ? ꯍꯣꯖꯥꯏꯒꯤ꯫ ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯂꯗꯤ ꯆꯪꯉꯛꯎꯗꯅ ꯃꯥꯏ ꯃꯅꯥꯛꯇ꯫
तनुदो हो जाएगी रूबी कमा तो नाइक तौद्रो रेबिता हो जाएगी नंग गुवाहाटी चलगा उनरुगे हाइरो तनुगा हौजरी हाइबा नते हवाईजार हाइबने ओ हवाईजार तनुगी एलबीदा सोममी तिलिदा वा ngang बसु ताबा साथीना नुंगाई बनी मचिन सुंगलेप लेपतना ngange होय अखोयदी कदौनी अमुक ngang अमुक लेप को अमुक स्टारिंग काव अमुक ब्रेक काव अमुक स्ट्रेटर नम खोइन तो अमुक क्लास मु नम अदुनी तनु याम हईबनी मथुरागी चटपनीना कोइबगा मथौगी चटपनीना कोइबा याम फंगोइदा निपा थी चटपबु कोइदहनो निपा थी बाइदे मी नुपी होगना मी चुरीदा खंगाव मपान तली फने मपान तली हाइमी अरो कोइदौना नंग खंगाव जी खंगाव मपान तत्ंगे निपा थीरौ अरुगैरो होजाय चंगौ तनु उनरौ अदुनी अखोइना ngangbase yamna heitaba ngang tumningiyeba अदुनी रेबिता नंग भरा पुथोकना रे काकासु चक्के गुवाहाटी दो याब्रो नमदा नंग रेबिता के अमा पीना दो थीद्रबो मैम लापियो मैम सपोर्ट तौबियो मैम सपोर्ट तौबु तोनुदा ngango लेप ताई सु ngango लेप परो मैम सिनाव मैम रूबी कमाय रूबी कमेंट इरो रूबी कई हुजी कई दौर कई सुरी के हुजी फमुंग कादब्रा नतगा कई होनरी तुमद्रबरा नत थोखरबरा रूबी नमदा कमेंट बलेबा कनु कमेंट सुम थादरौ आई सुम पाजरके मैम करके हंगबदो रेबिता कमेंट बलेबा कनु दिया दुसु ngang manungai हाय सर रेहन बाबू ऐसे हाय सर हाय रेहान कैसे हो मेरे चैनल में आने के लिए स्वागत करती हूँ लाइक कर दीजिए रेहन बाबूजी खाना वाना खा लिया क्या खाना वाना खा लिया क्या रेहन जी लाइक कर दीजिए होय रेबिता दिया ngangbasु ताबा नुंगाई चुमी मंगो नततनी ngangbा ताबा नुंगाई तिसे मिगी कमेंट इरा पाबा कमेंट इरक्तगा लेपा मचिने साइबा असितनी को आई
ꯉꯁꯤꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯕꯅꯦ ꯍꯧꯖꯤꯛ ꯊꯥꯔꯔꯣꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯊꯥꯔꯤꯃꯤꯗ ꯀꯀꯥ ꯉꯥꯡꯅꯕ ꯍꯩꯇꯦ ꯍꯩꯇꯕ ꯅꯠꯇꯦ ꯈꯣꯏꯃꯨ ꯁꯥꯟꯅꯕ ꯑꯣꯟꯕꯗ ꯈꯔꯥꯡ ꯊꯥꯗꯕ ꯐꯃꯨꯡ ꯆꯪꯗꯦ ꯁꯥꯔꯒꯤ ꯂꯥꯏꯐ ꯌꯦꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯔꯨꯕꯤꯕꯨ ꯐꯃꯨꯡꯗ ꯆꯦꯞꯄꯒ ꯍꯛꯆꯥꯡꯗ ꯕ꯭ꯂꯦꯡꯀꯦꯠ ꯆꯤꯡꯈꯠꯂꯒ ꯃꯣꯕꯥꯏꯜꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯌꯦꯡꯕꯅꯤ ꯂꯥꯏꯛ ꯇꯧꯔꯛꯄꯅꯤ ꯀꯣꯃꯦꯟ ꯇꯧꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯔꯣꯕꯤꯕꯨ सब्सक्राइबर कर दिया थैंक यू रेहन जी थैंक यू मेरे को सपोर्ट करने के लिए रेहन बाबू को मैं धन्यवाद करना चाहता हूँ ठीक है तो अब तो कभी भी आइए और मेरे चैनल में आने वाला दोस्त को भी सब्सक्राइब कर दीजिए सपोर्ट कर दीजिए ठीक है हम लोग एक ही आदमी है ठीक है ना किसी को मदद करना चाहिए किसी को सपोर्ट करना चाहिए हेल्प करना चाहिए और हम लोग का कर्तव्य है ठीक है ना जी तो रेहन बाबू जी खाना वाना खा लिया इमोनु चैनल लापीरे 7 लाइदन थैंक यू इमोनु कुए उदबा आइसु नोई मैंग चैनल से येंबसु संफात्रे हनकसे आई हनक फिल्म चादबा मोबाइल का फिल्म चादबा थागतचरी इमोनुबु हानिंगा लेतना ताना मंगोल रेबिता आइना एलबी थारादे मी पुनमक आइगी सिगा तिनगनी आइसु वांगांबा फैको ताना मंगोल हा 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 नमदा नंगसु तौरो नमदा गिदी एलबी मथौ तादे रील्सना जिंदाबाद नमदा के रील्सना जिंदाबाद थाबा हौरो है रेहन बाबूजी क्या खाया होय तौगे रे बेटा है रेहन बाबूजी रेहन बाबू मैं नेपाल का नहीं हूँ मैं सिलचर का हूँ ठीक है सिलचर लखीमपुर एरिया में रहने वाला हूँ मैं नेपाली नहीं हूँ ठीक है सुना है क्या रेहन बाबू मैं नेपाल का नहीं हूँ मैं सिलचर के है सिलचर नाम सुना है ना दाल चावल वाह दाल चावल बढ़िया मैं भी दाल चावल बहुत पसंद है अगर और उसके साथ कुछ आलू भाजी नहीं तो कोई बैंगन भाजी हाँ नहीं तो कोई टमाटो की चटनी बनाने से दाल चावल खाने बहुत मज़ा है सुन रहे हो हाँ ठीक है रेहन बाबू कहाँ के रह रहा हो उड़ीसा के है ना मैं भूल गया रेहन बाबूजी आप क्या करते हो अभी कोई कुछ जॉब कर रहा है ना नर्मदाना एलबी थादी चैनल पुनः लोना तुमनी इमोनु चक चारबो है इमोनु लाइक तो मैं थोखरा मारे हाँ उड़ीसा का सही एक दिन बोला था भूल गया माफ करिए ठीक है कभी भी आइए सिलचर में रेहन बाबूजी घूमने के लिए आइए अकेले में हूँ ना ठीक है मेरे चैनल में सपोर्ट किया बोलकर मैं नहीं बोल रहा हूँ ठीक है
उड़ीसा में मेरा फ्रेंड्स एक था, उसका एरिया तो मालूम नहीं, भूल गया। उसका नाम वीरेंसी बोलते हैं। बहुत अच्छा लड़का था, बहुत अच्छा आदमी था। उसका कॉन्टेक्ट नंबर भी मेरे पास था। 2-3 साल के बाद उसका नंबर ब्लॉक हो गया। मैं तो आपका लाइफ देखते और किसी का नहीं। थैंक यू बाबू जी, बहुत बहुत शुक्रिया बोलना चाहता हूँ। ठीक है, इसलिए कभी भी आइए उड़ीसा से सिलचर। ठीक है, तो सिलचर रेलवे स्टेशन पहुँच गया तो मैं ज़रूर वहाँ पे आऊँगे। घूमने के लिए आइए कभी भी। अभी तो जॉन है ना, मैं है ना, कभी भी घूमने के लिए आइए। नर्मदा ले रिबो, नर्मदा ले रिबो। तो रेण बाबू जी, मैंने चैनल के तो सपोर्ट करते हैं, क्योंकि मेरे वीडियो तो देखने के लिए आपको पसंद नहीं होगा ना, क्योंकि मैं तो मणिपुरी लैंग्वेज में बोलता है ना। हम लोग मणिपुरी तो सब मणिपुरी लैंग्वेज में बोलते हैं। कोई किसी आदमी बुद्धि बुद्धालों को दूसरा लैंग्वेज नहीं समझता है ना, इसलिए मैंने मणिपुरी लैंग्वेज में मेरे चैनल बनाया थे। तभी देख लीजिए मेरे चैनल में, अगर समझ नहीं आ रहा तो भी देख लीजिए मेरा चैनल में कैसे है। नहीं पसंद लैंग्वेज नहीं समझने से भी वीडियो तो देख देख सकता है ना मैं क्या क्या करती हूँ। हुलूंग है। मैं तो अभी 3 साल का हो ना। वाह, रहन बाबू अब तो बहुत यस कम है, बहुत छोटा है अभी तो। लिखा पढ़ने का दिन टाइम है ना, अभी पढ़ने का टाइम है ना अभी। ठीक से पढ़ो, अच्छी तरह से बढ़िया काम करो। ठीक है, बढ़िया से पढ़ो सीखो, बड़ा आदमी बनना है। ठीक है ना। आजकल तो क्या है, पहले जमाना नहीं है। आजकल तो सरकार ने भी कोई किसी को पैसा खाना यो, ठीक है ना। अगर गवर्नमेंट जॉब से भी किसी घूम दे, मेरे को अच्छा लगता है सर थैंक यू। कुछ जॉब कर रहा है, बोलो। बहन कैठू है, अब बड़ा है। आपका पिताजी पिता माता है अभी। नर्मदा थोक रबो, नर्मदा थोक हमारे। कैरमिनी अने चक चाबा लोबदा एलबीदा लेरमी कका खंगे नर्मदा थोगिदे हायना मा कैनोमदि तौरमगनी इमुंगदा
ꯑꯗꯩ ꯈꯨꯝꯃꯛꯀꯗꯣꯏ ꯃꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯅ ꯈꯨꯝꯃꯛꯇꯣꯏꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯕꯤꯔꯛꯎ मैं तो अभी ट्रेन में हूँ अच्छा कहाँ पे नर्मदागी इनम्मा अहन लाई हाइबने नर्मदागी इनम्मा अहन लाई हाइबने ꯑꯣ ꯑꯆꯥ ꯑꯗꯨꯅ ꯑꯣꯏꯔꯝꯅꯦ ꯑꯗꯨꯅꯅꯦ ꯊꯕꯛ ꯑꯣꯏꯔ ꯌꯦꯡꯉꯨꯅꯦꯕ अभी ट्रेन में हूँ है हाँ रेहन जी अब रेलवे डिपार्टमेंट में जॉब करते हैं ना मैं जॉब नहीं करते अब तो सुना होगा हमारा मणिपुरी कल्चरल मणिपुरी नाट्य संकीर्तन समझते हैं ना मेरे वीडियो को भी अब देखा होगा ठीक है मैं ऑल कसार असम मणिपुर आगरतला सब जाता है मैं संकीर्तन के लिए सुना है क्या रेहन बाबू मैं हमारा मणिपुरी का नृत्य संकीर्तन ठीक है वही करती हूँ मैं काका तुम्बा पेंद्रबो पेरिदा मतमदो तरामाथोय तादोरेनको अदुना हकाम चलैबा काकाना दम फागे जोगाई तौबनिको वारौनरोसि रेपिता को काकादी dong dong haitokpa थमोय वा फुंबा हितबको अदुना इचनबु नुंसीदनाको सम काकाना फागे तौबने लाना लौनरोसिको आई खल्लेबा नर्मदादो चंगतिसमा कैनोमदि तोरमनेना मनी लापदन तौबोरंगनी मैम लापियो मैम गा सपोर्ट तौबियो सुनो मैम आगे चैनल चंगबिरगा सपोर्ट तौबियो हाइजनिंगी सुनो पुनोपु रेबिता इतेमा पेंजै लाइव थाब्रो ngasi एलबी थाब्रो आई नुंथिन संदादा एग्जाम तुमखितदि फयन तुमहो पोंते दारे बेटा सुम कय तारे एलबी थाना सुम उइरकपा हाइ तारे काका तुम दे ngasa सिसु हयें program macam leibane ngana tungge toboneba adu tumi tumdi di mobile से ने जादबा संदा एलबी थाबदो पूरा कैंसिल होइरेबने संदागिदो जागदा मारे जाब्र जेंगाने थो ऑन तौरेबा सिकोदो फजा थोखरेबा दो कक्को जाद्रबा दुगे ने तो नुंगायदि असुम तौबनिदा दुनी काकाना फागी जगह ही घूमने आऊंगे अब गाँव
जरूर 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 आइए सिलचर में, ठीक है। दोनों मिलोगे मेरे छोटे भाई के लिए आइए, कोई बात नहीं है। कोई अहिंग बारो नत्रगा अनि तुम्बतनी नुसा ngannabsu yawi namada na ribita ngasai ko bata de namada kai thori no thabak lebro hangu saubuni harakane namadat ne ribita tadamangul timba amunba tawna चलुबा ओरंगने काका ओ ओ होने मोबाइल फाउनरंगने बा अदो नमदा कुमसीदी नायते दुर्गा पूजा कोइसिना अखोय म्याम सिलचरदा लाओ ओ रेबिताई मपान दा गेट थिंगोबा ओ ओ चुमी गेट तिंगन लोन संगदमिको नन होदि गेट लोलिजु थेंगे चुमी काकादो चागा तुम्बदी फबने ताइबाना से कछु लेते नर्मदा मिनिट मंगा नुंगाइबा मिनिट मंगा कप्पा मिनिट मंगा थमोय सोक्पा मिनिट मंगा थमोय हराउबा काकादी खर नगोलेबा तामगोलदी को अदोनी कई हाने मियोबगे आसे कछु लेते ताइबांदा मियोबाइसे नुसिनबाइसे खादि अथोबा लनिको खानरगा साउनरगा कछु कानदे amana sauba amana fataba amana sauba amana fataba मियोबगे पेंदबा आसे को ताइबांदा मियोबगे पेंदबा मतनी खालु खालु वाखंदो निंगबा थुंगददी मिपुम पुम सिलोना मथम पेंदेना को अदुसु कप्पा मैम जावरे रेबिताई की खुत्ता हीरो मैम ले कर्म पांगे हाइरो नकुत्ता थिलुए पीगे ओ तौबुदी नर्मदादे लेरमगनी साइबा ग्वांजुदो चावबनिना को आपका गांव उड़ीसा से कितने दूर होगा?
उड़ीसा तो हमारा सिलचर से आज शाम को ट्रेन पकड़ने से कल पहुंच जाएगा। एक दिन के रास्ते है ना। आप भी जानता होगा, आप मोबाइल में सर्च कर दीजिए उड़ीसा सिलचर, देखो रेहन बाबू, आप एक बार मोबाइल में देखो उड़ीसा से सिलचर ट्रेन जाने में कि घंटा लगता है, कितना लगे, 12 घंटा, बस 14 घंटा ऐसे होगा। आज शाम को सुबह 7 बजे सोने से कल सुबह पहुंच जाएंगे 8 बजे 9 बजे बस। होय रेबिता, हीरो मयांगी नंबर पीरके वही सानरोय। हाँ, और रेहन बाबू देखो, आपका कमेंट के नीचे नर्मदा मैतई बोलकर एक चैनल है ना, एक बार देख लीजिए, नर्मदा मैतई, वो मेरा बहन है, ठीक है। आप मेरा बहन को भी सपोर्ट कर दीजिए, मैं बोलना था भूल गया, ठीक है। सुना है ना रेहन बाबू। और आपका चैनल का नीचे में देखो नर्मदा मैतई बोलकर एक चैनल है ना, उसको भी सपोर्ट करो, वो मेरा छोटा बहन है, ठीक है, उसको भी चैनल है। रेहन बाबू सुना है ना। होरे बिता हीरो में यांगी नंबर पे वही छाना रोए। नर्मदा मैम पिछलूना गाउखिदना अगांगदो ब्रेन आउट ओइखिनिने पिए अमखतंग पिउने नर्मदा नंगो करियो नंगना मैम लय मैम पिछलदि अगांगदुबु को गाउरोइद्राइबा। नर्मदा आई ngमोइको वाखननबा मीटिंग फमगा ngमोइ हा जैसा अफबरा फतबरा जैसा मानिको नंग मैम पिछलुदि गाउखिन तोगनि। हजिकु कॉल लखटपा ngमदबसिगा नंगना मु मैमदो पियदि आई सर्ग कारने। अइन हाइद्रा नंगोंदा नर्मदा लोइना पिछलुना अमखतंग पिगो हाइद्रा हजिमा हाइद्रा ताद्रे उंदो अमदुमसु लाना ngमदो ngमोदो खंगपोंति। तारिबो नर्मदा नंबर दो नंगना अमखतंग पीदि पीपनी नंबर मैम पिछोदे अमु ब्रेन आउट ओइगि तारे याररो। रेबिता नर्मदा ताब्रो रेबिता नंबर पिको नंबर जाम पिछलुनुको गाउखिन तोगनि। मैं ट्रेन में काम नहीं करती हो, मैं तो अभी उड़ीसा जा रहे हो। ओ ठीक है आराम से जाइए,
भगवान का आशीर्वाद से घर पहुंचिए आराम। रेहन बाबू नर्मदा मैते ओ मेरा बहन है, ठीक है, उसको भी चैनल है, उसको भी सपोर्ट कर दीजिए, ठीक है रेहन बाबू, ठीक है। और नर्मदा मैते है ना, और मेरा बहन है, उसको भी सपोर्ट करो। रेबितान काका से तुम बड़ी फई है आए फतेदा होइरसने जang उइहौदबा नर्मदा थोखबने काका से तुम बड़ी फई है तुमनिंगे किदोरी सुन क्या वा वा लेतोरी तुमगे अवाबसे खलरोय हां खनबा ngamde sum thamoida jang kaaba ngamde नर्मदा थोखरबो आई कुयरो सलनी नर्मदा कुयरो आई तुमगे हयेंसु लाइटे मापंबा प्रोग्राम मचाम लेबनिना को आई थाराइन तोबinda नुंगाय मंदना तुम्बा जारोइदबो को दुनानी ट्रेमे नेट स्लो चला है, सुन नहीं पा रही हो। ठीक है, जाइए जर्नी, हैप्पी जर्नी रहन बाबू, ठीक है। घर पहुंचने के बाद भूलना मत मेरे चैनल में सपोर्ट करो, भैया का चैनल में, ठीक है। और कोई तो भी तुम्हारा फ्रेंड्स होने से भी मेरे चैनल को सपोर्ट कर देना। काय लगे का प्रोग्राम दो सिरबा आउन काय तने हम लेकम जावरे है सर, ओके रहन बाबू, ठीक है। और नर्मदा मैती है ना, वो भी मेरा बहन है, उसको भी सबको सपोर्ट कर देना, ठीक है। हैप्पी जर्नी रहन बाबू, घर पहुंचो, पहुंचने के बाद आराम करो, उसके बाद कभी भी मेरा एलबी आए तो मेरे एलबी में आकर सपोर्ट कर लेना, ठीक है। नर्मदा लोसलसिको karena तुम तो जेंगो नर्मदा नर्मदा इनको वो खुमदे नर्मदा तारी वो नर्मदा थोखबो नर्मदा नर्मदा काका गी एलबी चंगलनु
आइसु चंगलारोय गुड नाइट काका नमदा गुड नाइट नमदा पोथारासिको उइए तातो सेरेबिता होय साइना तुम चक्चा तुमदमेबको ओके 100% good thank you Rehan Babu thank you very much anytime welcome मेरे चैनल में आने के लिए धन्यवाद थैंक यू वेरी मच रेहन बाबू घर पहुंचो आराम से घर पहुंचने के बाद फिर दोनों भाई मिलोगे ठीक है रेबिता दारामगल से जाना तुनुंगा मालेदा तुनुंगिदा 좀 웅이 미워하는다 칼라카 좀 의력바 했다랄까 레비타 바이오 레비타나 뭉틀다기 숨 tumna leirabani kakado kaidinja tum bondeda sum wai samu ui waita रेहन बाबू ने गुड नाइट सर गुड नाइट रेहन बाबू गुड नाइट फिर कल मिलोगे दोनों भाई ठीक है अभी आप ट्रेन में जा रहे हैं आराम से जाइए अच्छी तरह होशियार में जाइए ठीक है ट्रेन का हाल तो आप लोग जानता होगा इसलिए बहुत होशियार में बहुत यू करके जाना है ठीक है रेबिता हा नो खरे नमदा बाय ओरसी नाइता हेमु उनरसी रेबिता तातो मंगोल उबदा ए तुमनिंगे कॉल कितनी बजे लाइव आओगे रेहन बाबू मैं एलबी तो ठीक है शाम को इवनिंग 3 बजे 3 o'clock 2 o'clock ठीक है रात को शाम को 6:30 बजे 10:30 बजे इस टाइम पे मैं एलबी यो करती हूँ ठीक है लाइव करती हूँ उस टाइम में आइए रेहन बाबू आज तो गुड नाइट बोलना चाहता हूँ सबको आराम से भगवान का नाम लेकर निदासीन सो जाओ दोस्त लोग फिर भगवान आशीर्वाद से अगर कुछ नहीं हुए तो कल फिर मिलोगे दोस्त लोग सब अच्छी तरह से काम करो हिंसा मत करो धर्म करने से फल मिलते हैं यही जन्म में अच्छी तरह से काम करो भगवान आपको आशीर्वाद देंगे किसी को ऋण मारना मत किसी को धोखा देकर किसी को परेशान मत करना दुनिया में अच्छी तरह से काम करना है व्यवहार अच्छी तरह से बोलना है ठीक है किसी को गलती का मत करना कोई किसी गरीब आदमी को मदद करना
भगवान मंदिर को मिलने से मंदिर को 1 रुपया तब भी दान करना, डोनेशन बॉक्स में दान करना, आपको पुण्य मिलेंगे। इसलिए दुनिया में हम लोग अच्छी तरह से भाई भाई मिलकर रहना है और अच्छा सच्चाई काम करना है, झूठ मत करना, किसी को धोखा मत देना, किसी को आँख से पढ़ना मत देना, ठीक है। तो आपको जीवन में ज़िंदगी में अच्छी रहेगी, भगवान ने आपको आशीर्वाद करेंगे, ठीक है ना रंजन बाबूजी। सब तो धन्यवाद। आज के लिए सबको गुड नाइट बोलना चाहता हूँ। जो मेरे फ्रेंड्स, मेरे दोस्त, सबको गुड नाइट, बाय बाय। इसना मैम गुड नाइट गारंटी लेबा वादी लेतबा वानी मतमदो नंग भाब ताद्री काकाना इसे काकाना है वासी जामना चुमनी अतुना अचुम इसनाव अफब धर्म तो अफब तो मी पिता हांगनु मी वहांगनु अचुम थबक तो लेतबाबु इसनाव मैम गुड नाइट ओरसी। थैंक यू सर, वेलकम। मसीगी होंदोंग जा